ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯆꯥ ꯊꯣꯛꯁ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯄꯤꯛꯂꯕ ꯈꯨꯜ ꯑꯃꯗ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯣꯛꯆꯕ ꯂꯩꯔꯦꯜ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯦꯜꯒꯤ ꯃꯃꯥ ꯂꯩꯈꯤꯗꯕꯗꯒꯤ ꯃꯥꯒꯤ ꯃꯄꯥꯅ ꯃꯃꯥ ꯑꯇꯣꯟꯕꯤ ꯑꯃ ꯄꯨꯔꯛꯇꯨꯅ ꯂꯩꯔꯛꯈꯤ꯫ ꯂꯩꯔꯦꯜꯒꯤ ꯃꯃꯥꯅ ꯂꯩꯔꯤꯉꯩꯗ ꯂꯩꯔꯦꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯕꯨꯡ ꯀꯣꯛꯈꯟ ꯄꯣꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯃꯤꯡꯅ ꯊꯥꯔꯤꯛ ꯍꯥꯏꯅ ꯀꯧꯏ꯫ ꯊꯥꯔꯤꯛ ꯑꯃꯗꯤ ꯃꯥ ꯃꯆꯥ ꯑꯅꯤꯃꯛꯅ ꯂꯩꯔꯦꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯌꯦꯡꯁꯤꯟꯗꯣꯏꯒꯤ ꯉꯥꯡꯗꯣꯏꯒꯤꯇ ꯇꯧꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯊꯥꯔꯤꯛ, ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯟꯇ꯭ꯔ ꯖꯥꯗꯨꯁꯨ ꯍꯩꯕꯤ, ꯌꯥꯝꯅ ꯑꯐꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯥꯕꯨꯡꯁꯨ ꯂꯩꯈꯤꯗꯕ ꯆꯍꯤ 5-6ꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯂꯦ꯫ ꯃꯕꯨꯡ ꯀꯣꯛꯈꯟ ꯂꯩꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯃꯁꯦꯟ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ, ꯂꯩꯔꯦꯜꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯁꯥꯁꯤꯟꯅꯩ꯫ ꯂꯩꯇ꯭ꯔꯒꯅ ꯃꯥ ꯃꯆꯥ ꯃꯅꯨꯡꯗ ꯆꯤꯔꯣꯜ ꯇꯧꯅꯕ, ꯁꯨꯁꯥ ꯉꯥꯡꯅꯕ ꯌꯥꯝꯅ ꯇꯧꯏ꯫ ꯄꯨꯝꯅꯃꯛ ꯂꯩꯔꯦꯜꯁꯨ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯨꯅ ꯑꯗꯨꯝ ꯉꯝꯅꯕ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯈꯟꯗꯣꯛꯇꯨꯅ ꯂꯩ꯫ ꯃꯕꯨꯡꯗꯁꯨ ꯅꯣꯡꯃꯇ ꯋꯥꯀꯠꯆꯗꯦ, ꯅꯣꯡꯃꯇꯁꯨ ꯋꯥꯍꯩ ꯑꯃꯇꯁꯨ ꯇꯝꯖꯗꯦ꯫ ꯂꯩꯔꯦꯜꯒꯤ ꯃꯕꯨꯡ ꯀꯣꯛꯈꯟꯗꯤ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯂꯩꯕꯅ ꯃꯔꯝꯅ ꯃꯌꯨꯝꯗ ꯀꯌꯥ ꯂꯩꯇꯦ꯫ ꯃꯔꯛꯇ ꯁꯨꯇꯤ ꯐꯪꯕ ꯀꯥꯟꯗ ꯃꯆꯥꯅꯨꯄꯤꯒꯤ ꯐꯤꯔꯣꯜ, ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯑꯃ ꯂꯩꯕꯤꯗꯨꯅ ꯍꯦꯛ ꯂꯥꯛꯏ꯫ ꯑꯗꯨꯁꯨ ꯀꯨꯏꯗꯦ, ꯅꯤꯅꯤ ꯍꯨꯝꯅꯤ ꯈꯛ ꯂꯩꯔꯝꯂꯒ ꯑꯗꯨꯝ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯑꯗꯨꯃꯛ ꯍꯟꯈꯤ꯫ ꯉꯁꯤꯁꯨ ꯀꯣꯛꯈꯟ ꯍꯥꯟꯅꯒꯨꯝꯅ ꯀꯣꯅꯨꯡꯗꯒꯤ ꯅꯨꯃꯤꯠ 2ꯃꯨꯛ ꯃꯌꯨꯝꯗ ꯂꯩꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯂꯩꯔꯦꯜꯒꯤꯅꯤ ꯍꯥꯏꯗꯨꯅ ꯐꯅꯦꯛ ꯐꯤꯔꯣꯜ, ꯆꯥꯅꯕ ꯑꯍꯥꯎ ꯑꯊꯨꯝ ꯀꯌꯥ ꯑꯃ ꯂꯩꯔꯛꯂꯝꯃꯤ꯫ ꯂꯩꯔꯦꯜ ꯃꯕꯨꯡ ꯀꯣꯛꯈꯟ ꯍꯜꯂꯛꯄ ꯎꯕꯗ, "ꯍꯩꯃꯥ, ꯇꯥꯆꯧ, ꯅꯪ ꯍꯜꯂꯛꯏꯔꯣ?" ꯂꯩꯔꯦꯜ ꯀꯣꯛꯈꯟ ꯂꯥꯛꯄ ꯎꯕꯗ ꯐꯤ ꯁꯨꯔꯝꯕꯗꯒꯤ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯣꯛꯈꯟꯁꯨ ꯂꯩꯔꯦꯜ ꯎꯕꯗ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯅꯣꯛꯆꯩ꯫ "ꯍꯣꯏ, ꯇꯥꯆꯧꯁꯦ ꯅꯨꯃꯤꯠ 2ꯗꯤ ꯁꯨꯇꯤ ꯂꯧꯗꯨꯅ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯅꯦ." "ꯑꯦ ꯇꯥꯆꯧ, ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯔꯛꯏꯁꯤꯕꯣ? ꯃꯌꯥꯝꯗꯨꯕꯨ ꯀꯩꯅꯣ? ꯌꯥꯝ ꯌꯥꯝꯃꯦ." "ꯌꯥꯝꯕ꯭ꯔꯅꯦ? ꯇꯥꯆꯧꯗꯤ ꯌꯥꯝ ꯌꯥꯝꯗꯕ꯭ꯔꯥꯅ ꯄꯥꯈꯠꯂꯨꯔꯤꯅꯦ, ꯑꯗꯨꯒ ꯏꯆꯟꯅ ꯌꯥꯝꯃꯦ ꯍꯥꯏꯔꯗꯤ ꯌꯥꯔꯦ." "ꯑꯗꯨꯕꯨ ꯀꯔꯤ ꯄꯣꯠꯅꯣꯕ? ꯈꯪꯅꯤꯡꯕ꯭ꯔꯅꯦ?" "ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯇꯥꯆꯧ, ꯀꯩꯅꯣ ꯁꯤꯕꯣ?" ꯀꯣꯛꯈꯟ ꯑꯃꯗꯤ ꯂꯩꯔꯦꯟ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯏ꯫ ꯀꯣꯛꯈꯟꯁꯨ ꯋꯥꯕꯒ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯉꯦꯛ ꯍꯦꯛ ꯐꯝꯊꯩ꯫ ꯍꯨꯃꯥꯡꯁꯨ ꯃꯔꯤꯛ ꯆꯦꯟꯊꯔꯛꯂꯤ꯫ ꯂꯩꯔꯦꯜ ꯃꯕꯨꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ, "ꯇꯥꯆꯧ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯒꯦ ꯇꯥꯆꯧ ꯊꯛꯅꯕ." ꯂꯩꯔꯦꯜ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯏꯁꯤꯡ ꯂꯧꯕ ꯆꯪꯈ꯭ꯔꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯄꯤꯛ ꯊꯟꯕ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯀꯣꯛꯈꯟꯁꯨ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯁꯣꯔ ꯍꯣꯟꯗꯕ ꯃꯈꯩ ꯀꯨꯠ ꯊꯛꯆꯤꯜꯂꯤ꯫ ꯊꯛꯄ ꯂꯣꯏꯔꯒ ꯈꯨꯖꯥꯏ ꯑꯗꯨ ꯊꯝꯂꯛꯄꯗ ꯏꯁꯤꯡ ꯑꯃꯠꯇ ꯍꯦꯛ ꯂꯦꯝꯗꯦ꯫ "ꯇꯥꯆꯧꯗꯤ ꯉꯁꯥꯏꯗꯒꯤ ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡꯉ ꯂꯩꯔꯝꯃꯤꯖꯥꯠꯅꯤꯅꯦ." ꯀꯣꯛꯈꯟ ꯂꯩꯔꯦꯜꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯏ, ꯑꯗꯨꯒ ꯈꯥꯎꯗꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯧꯊꯣꯔꯛꯂꯒ ꯂꯩꯔꯦꯜꯗ ꯄꯤ꯫ "ꯁꯦ, ꯏꯆꯟꯒꯤꯅꯦ, ꯏꯕꯨꯡꯅꯅꯦ ꯀꯣꯅꯨꯡꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯐꯥꯎꯕ ꯗꯨꯀꯥꯟꯁꯤꯡꯗꯣ ꯑꯗꯨꯗ ꯌꯣꯟꯕ ꯐꯤꯔꯣꯜꯁꯤꯡꯅꯤ꯫ ꯑꯥꯗꯅꯦ ꯁꯤꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯌꯥꯝ ꯆꯠꯅꯍꯧꯋꯦ." ꯂꯩꯔꯦꯜ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯍꯔꯥꯎꯅ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ "ꯍꯩꯃꯥ ꯇꯥꯆꯧ, ꯁꯤꯗꯤ ꯌꯥꯝ ꯄꯥꯝꯃꯦ, ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯗꯤ." "ꯏꯆꯟꯕꯨ ꯄꯥꯝꯕ꯭ꯔꯅꯦ?" "ꯌꯥꯝ ꯄꯥꯝꯃꯦ, ꯌꯥꯝ ꯐꯖꯩ꯫ ꯇꯥꯆꯧꯗꯤ ꯐꯤꯔꯣꯜ ꯈꯟꯕꯒꯁꯦ ꯌꯥꯝ ꯍꯩꯒꯠꯂꯝꯃꯦꯅ." ꯀꯣꯛꯈꯟ ꯅꯣꯛꯂꯒ, "ꯏꯃꯥ ꯍꯣꯏ, ꯏꯆꯟ ꯊꯥꯔꯤꯛ ꯍꯣꯏꯗꯤ ꯎꯗꯦ, ꯀꯥꯏ ꯆꯠꯈ꯭ꯔꯒꯦ?" "ꯃꯅꯤꯡꯂꯣꯝꯒꯤ ꯏꯟꯗꯣꯟ ꯍꯣꯏꯗ ꯆꯠꯂꯝꯒꯅꯤꯌꯦ꯫ ꯁꯦ, ꯁꯤꯅꯅꯦ ꯏꯃꯥꯒ ꯏꯆꯟ ꯊꯥꯔꯤꯛꯀꯒꯤꯅꯦ, ꯐꯤꯔꯣꯜꯁꯤꯡꯅꯦ ꯃꯈꯣꯏꯒꯤ꯫ ꯁꯤꯁꯨꯅꯦ ꯅꯪꯅ ꯊꯝꯖꯤꯟꯕꯤꯔꯨꯔꯣ,
ꯍꯣꯔꯦꯟ ꯃꯈꯣꯏꯗ ꯄꯤꯅꯕ ꯁꯦ ꯁꯤꯅꯅꯦ ꯉꯥꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯅꯦ ꯍꯥꯎꯅ ꯊꯣꯡꯉꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯁꯤ ꯍꯣꯏ ꯇꯥꯆꯧ ꯇꯟꯖꯥ ꯆꯥꯅ ꯊꯥꯔꯤꯛ ꯃꯃꯥ ꯃꯆꯥꯁꯨ ꯍꯜꯂꯛꯂꯝꯃꯤ ꯂꯩꯔꯜꯒꯤ ꯃꯔꯝꯗ ꯍꯨꯟꯗꯨꯅ ꯂꯥꯛꯂꯝꯕꯗꯨꯗ ꯂꯥꯞꯅ ꯀꯣꯟꯈꯠ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯨꯠ ꯏꯟꯅꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯃꯃꯥꯇꯣꯟꯗꯨ ꯀꯣꯈꯟ ꯎꯕꯗ ꯇꯧꯁꯤꯟꯅꯔꯛꯏ ꯍꯩꯃꯥ ꯀꯣꯈꯟ ꯏꯆꯥ ꯍꯜꯂꯛꯑꯕꯔꯣ ꯏꯆꯥꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ ꯏꯃꯥ ꯏꯆꯟ ꯊꯥꯔꯦꯛ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯏꯃꯥ ꯍꯣꯏ ꯀꯥꯏ ꯆꯠꯈ꯭ꯔꯤꯅꯣꯅ ꯑꯩꯈꯣꯏ ꯏꯆꯟꯗ ꯍꯪꯉꯝꯗ ꯉꯥꯏꯔꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤꯌꯦ ꯏꯃꯥ ꯑꯁ ꯏꯆꯥ ꯂꯥꯛꯑꯗꯤ ꯀꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯏꯁ ꯏꯆꯥꯁꯤ ꯋꯥꯔꯝꯃꯅꯤꯕꯨ ꯏꯔꯨ ꯃꯥꯏꯊꯖꯔꯒꯅꯦ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ ꯏꯃꯥꯅꯦ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯕꯤꯔꯨꯒꯦ ꯊꯥꯔꯦꯛ ꯆꯠꯂꯣ ꯅꯕꯨꯡꯒꯤꯅꯦ ꯏꯁꯤꯡ ꯈꯔ ꯂꯨꯝꯕꯨꯆꯣ ꯍꯣꯏ ꯏꯃꯥ ꯌꯥꯔꯅꯤꯌꯦ ꯏꯃꯥ ꯂꯩꯔꯦꯜꯅ ꯂꯨꯝꯈ꯭ꯔꯕꯅꯦ ꯏꯃꯥꯒ ꯏꯆꯟꯒꯅꯦ ꯑꯗꯨꯒ ꯏꯆꯟ ꯊꯥꯔꯤꯛꯀꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯛꯄꯅꯦ ꯑꯩꯈꯣꯏ ꯏꯆꯟꯗꯅꯦ ꯊꯝꯖꯤꯜꯂꯣꯅ ꯄꯤꯈ꯭ꯔꯕꯅꯤ ꯏꯃꯥ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨꯒ ꯍꯣꯔꯦꯟꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯥ ꯆꯥꯁꯦꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯛꯄꯅꯦ ꯏꯁ ꯏꯆꯥꯗꯅꯤ ꯃꯃꯥ ꯅꯤꯡꯕ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯏꯆꯥꯁꯦ ꯏꯃꯥꯗꯤꯀꯣ ꯍꯦꯛ ꯄꯣꯛꯄ ꯏꯆꯥꯗꯒꯤꯅꯦ ꯏꯆꯥꯅ ꯍꯦꯜꯂꯦ ꯅꯨꯡꯁꯤꯕ ꯑꯁꯨꯝꯅ ꯇꯧꯁꯤꯟꯅꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯄꯥꯟꯒ ꯊꯣꯛꯇꯦ ꯊꯥꯔꯤꯛ ꯃꯃꯥ ꯃꯆꯥꯗꯨ ꯃꯕꯨꯡ ꯆꯠꯈꯤꯕꯒ ꯂꯩꯀꯥꯏ ꯀꯣꯏꯕ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯃꯃꯥꯇꯣꯟ ꯊꯥꯔꯤꯛ ꯑꯃꯗꯤ ꯂꯩꯔꯦꯜ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯀꯩꯊꯦꯜ ꯀꯥꯕ ꯆꯠꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧꯅ ꯃꯈꯣꯏꯕꯨ ꯆꯥꯡꯌꯦꯡ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯕ ꯑꯍꯜ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯏꯕꯦꯝꯃ ꯅꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯥꯕ꯭ꯔꯪꯈꯨꯜ ꯆꯠꯀꯗꯕ ꯂꯝꯕꯤꯁꯤꯕꯨ ꯀꯔꯣꯝꯗꯅꯣ ꯏꯄꯨꯗꯤꯅꯦ ꯃꯤꯠ ꯅꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯦꯅꯦꯍꯦ ꯂꯩꯔꯒꯤ ꯃꯃꯥꯇꯣꯟ ꯑꯗꯨꯅ ꯍꯅꯨꯕ ꯑꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ ꯍꯦ ꯑꯍꯜ ꯅꯃꯤꯠ ꯅꯅꯥꯗꯨ ꯎꯗ꯭ꯔꯦ ꯈꯪꯉꯗꯤ ꯅꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯦ ꯈꯪꯉꯗꯤ ꯀꯅꯥꯅꯣꯝꯒ ꯆꯠꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ ꯂꯝꯕꯤ ꯆꯠꯄ ꯃꯤꯗ ꯍꯪꯉꯨꯆꯣꯅ ꯊꯥꯗꯣꯔꯛꯂꯤꯕ ꯅꯪꯕꯨꯅꯦ ꯅꯆꯥꯅꯁꯨꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯍꯥ ꯀꯔꯤ ꯑꯍꯜꯅꯣꯅꯦ ꯁꯤꯕꯣ ꯀꯣꯛꯁꯤꯕꯨ ꯕꯦꯔꯥ ꯂꯩꯕ꯭ꯔꯥ ꯀꯔꯤꯅꯣ ꯊꯥꯔꯤꯛꯅ ꯑꯃꯨꯛ ꯑꯍꯜ ꯅꯇꯣꯝꯇꯅꯦ ꯊꯤꯗꯅ ꯆꯠꯄꯒꯤꯔꯗꯤꯅꯦ ꯌꯧꯔꯔꯣꯏ ꯑꯗꯨꯅꯅꯦ ꯑꯁꯥꯏꯗꯒꯤ ꯁꯦꯜ ꯄꯤꯔꯒ ꯅꯍꯥ ꯑꯃ ꯅꯦꯛꯂꯒꯅꯦ ꯍꯦꯛ ꯊꯤꯜꯍꯜꯂꯨ ꯑꯩꯈꯣꯏꯗꯤ ꯊꯦꯡꯉꯦ ꯅꯪꯒꯅꯦ ꯊꯤꯟꯕꯩ ꯃꯇꯝ ꯂꯩꯇꯦ ꯏꯃꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯍꯜ ꯑꯗꯨꯒꯤ ꯈꯨꯏꯔꯕ ꯎꯟꯁꯥ ꯉꯧꯔꯕ ꯃꯁꯝ ꯑꯗꯨ ꯎꯕꯗ ꯂꯩꯔꯦꯜ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯏꯄꯨ ꯂꯥꯛꯑꯣ ꯏꯄꯨꯅ ꯍꯥꯏꯔꯤꯕ ꯈꯨꯜꯗꯨ ꯐꯥꯎꯕꯅꯦ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ ꯏꯃꯥ ꯍꯣꯏ ꯆꯠꯂꯝꯃꯣ ꯑꯩ ꯇꯨꯡ ꯏꯟꯅꯔꯛꯂꯒꯦ ꯏꯁ ꯃꯤꯅꯨꯡꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯊꯥꯔꯤꯛ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯂꯩꯖꯍꯧꯔꯁꯅꯤ ꯍꯟꯒꯦꯒꯅꯤ ꯃꯁꯤ ꯍꯜꯂꯛꯇ꯭ꯔꯁꯅꯨꯗ ꯍꯣꯏ ꯏꯃꯥ ꯆꯠꯂꯁꯤ ꯃꯗꯨꯗꯒꯤꯗꯤ ꯁꯥꯎꯔꯕ ꯂꯥꯏꯅꯤꯡꯊꯧꯅ ꯑꯣꯟꯕ ꯍꯜꯂꯗꯨꯅ ꯑꯗꯨꯛ ꯅꯕꯨꯛ ꯁꯦꯡꯗꯕ ꯅꯈꯣꯏ ꯑꯅꯤꯗꯤ ꯉꯁꯤꯗꯒꯤꯅꯦ ꯀꯨꯆꯨ ꯑꯗꯨ ꯃꯩꯇꯥꯟꯒꯨꯝꯅ ꯃꯨꯕ ꯑꯣꯏꯌꯨ ꯅꯁꯛꯁꯤꯡ ꯑꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯈꯣꯏ ꯊꯤꯔꯣ ꯅꯈꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯍꯜ ꯑꯗꯨ ꯂꯩꯔꯦꯜꯒ ꯂꯣꯏꯅꯅ ꯀꯥꯕ꯭ꯔꯪꯈꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯏꯄꯨ ꯀꯥꯕ꯭ꯔꯪꯈꯨꯜ ꯍꯥꯏꯗꯣ ꯃꯁꯤꯅꯤ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯕꯨꯛꯆꯦꯜ ꯆꯥꯎꯕ ꯃꯑꯣꯡꯁꯦ ꯎꯕꯗꯅꯦ ꯏꯄꯨ ꯄꯦꯜꯂꯦ ꯍꯥꯏꯌꯨ ꯅꯪꯒꯤ ꯄꯥꯝꯕ ꯍꯥꯏꯌꯨ ꯅꯪꯅ ꯄꯥꯝꯕ ꯑꯍꯨꯝꯈꯛ ꯑꯩꯉꯣꯟꯗ ꯅꯤꯌꯨ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯔꯦꯜ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯏꯄꯨ ꯑꯁꯦꯡꯕꯒꯤꯔꯣ ꯃꯥꯅꯤꯅꯦ ꯅꯪꯅ ꯄꯥꯝꯕꯅꯦ ꯑꯍꯨꯝꯈꯛ ꯍꯥꯏꯌꯨ ꯏꯄꯨꯅꯅꯦ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯍꯨꯝ ꯍꯥꯏꯔꯒꯗꯤ ꯑꯍꯥꯟꯕꯗ ꯑꯩꯕꯨ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯊꯥꯖꯒꯨꯝꯅ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯊꯨꯡꯕ ꯑꯣꯏꯖꯔꯣ ꯈꯨꯗꯛꯇ ꯂꯩꯔꯦꯜꯒꯤ ꯃꯁꯛ ꯑꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯝꯃꯤ ꯑꯅꯤꯁꯨꯕꯗ ꯏꯄꯨ ꯁꯦꯜ ꯋꯥꯠꯄ ꯁꯨꯛꯂꯩ ꯂꯩꯔꯔꯣꯏꯗꯕ ꯁꯦꯡꯒꯥꯎ ꯑꯃ ꯄꯤꯕꯤꯌꯨ ꯑꯍꯜ ꯑꯗꯨꯅ ꯈꯨꯗꯛꯇ ꯁꯦꯡꯒꯥꯎ ꯑꯗꯨꯁꯨ ꯄꯤꯔꯝꯃꯤ
ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣ ꯅꯨꯄꯤ ꯃꯆꯥ, ꯏꯄꯨꯅ ꯄꯤꯔꯒꯦ꯫ ꯏꯄꯨ, ꯏꯔꯣꯏ ꯂꯣꯏꯕꯗꯗꯤ ꯑꯩꯅ ꯍꯌꯦꯡ ꯁꯤꯔꯕ ꯃꯇꯝꯗ ꯑꯩ ꯁꯔꯒꯒꯤ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯄ ꯑꯣꯏꯖꯒꯦ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯖꯔꯣ ꯅꯨꯄꯤ ꯃꯆꯥ, ꯑꯗꯨꯗꯤ ꯏꯄꯨ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯂꯩꯔꯦꯜꯁꯨ ꯑꯍꯜ ꯑꯗꯨꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯝꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯑꯁꯣꯝꯗꯅ ꯃꯃꯥꯇꯣꯟꯒ ꯊꯥꯔꯤꯛꯀꯗꯨ ꯃꯌꯨꯝ ꯌꯧꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯑꯃꯒ ꯑꯃꯒ ꯈꯪꯅꯔꯝꯃꯤ꯫ ꯍꯅꯨꯕ ꯑꯗꯨꯕꯨ ꯊꯤꯅ ꯊꯤꯅ ꯆꯩꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯞꯇꯨꯅ ꯃꯩ ꯍꯧꯅ ꯁꯥꯎꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯞꯅ ꯂꯩꯔꯦꯜ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯊꯥꯔꯤꯛꯅ "ꯏꯃꯥ, ꯏꯃꯥ, ꯌꯦꯡꯉꯨ ꯏꯃꯥ, ꯏꯆꯦ ꯂꯩꯔꯦꯜꯁꯤ ꯌꯦꯡꯉꯨꯅꯦ, ꯌꯦꯡꯉꯨ ꯏꯃꯥ." "ꯑꯦ, ꯍꯩꯃꯥ, ꯀꯩꯗꯧꯔꯤꯕ ꯃꯥꯒꯤ ꯃꯁꯛ ꯑꯁꯤꯗꯤ? ꯏꯁ, ꯂꯥꯏꯔꯦꯝꯕꯤꯃꯨꯛ ꯐꯖꯩ ꯋꯥꯅꯤ, ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯀꯔꯤꯅꯣ? ꯑꯗꯨꯒ ꯏꯃꯥ ꯏꯆꯥꯒꯤ ꯁꯛꯁꯤꯅ ꯀꯩꯗꯧꯔꯤꯕ? ꯏꯃꯥ, ꯏꯆꯦꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯈ꯭ꯔꯦ, ꯑꯩꯒꯤ ꯁꯛꯁꯤꯗꯤ ꯏꯃꯥ ꯑꯝꯇ ꯌꯦꯡꯉꯨ ꯏꯃꯥ꯫ ꯏꯃꯥ, ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯃꯠꯇꯅꯁꯨ ꯂꯧꯕꯤꯔꯔꯣꯏ, ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯃꯥ?" "ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯅ ꯁꯤꯟꯕ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯏꯃꯥ ꯇꯧꯒꯦ, ꯀꯞꯀꯅꯨꯁꯦ, ꯈꯪꯒꯅꯤꯗꯅ ꯅꯪ." ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯩꯔꯦꯜꯕꯨ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯊꯥꯔꯤꯛꯅ ꯊꯤꯅ ꯇꯧꯕ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯐꯨꯕꯤꯕ, ꯆꯩꯕꯤꯕ, ꯏꯁꯤꯡ ꯍꯩꯖꯤꯟꯕꯤꯕ, ꯆꯥꯛ ꯏꯟꯁꯥꯡ ꯅꯪꯈꯥꯏꯕꯤꯕ, ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯨꯍꯟꯕꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯩꯔꯦꯜꯒꯤ ꯃꯕꯨꯡ ꯀꯣꯛꯈꯟ ꯑꯗꯨ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯣꯛꯈꯟꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ, ꯏꯆꯟꯒꯤ ꯁꯛ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯝꯂꯦꯗ꯫ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯂꯛꯄ ꯂꯝꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯟ ꯑꯁꯨꯝꯅ ꯐꯖꯕꯗꯤ ꯑꯃꯠꯇ ꯎꯗ꯭ꯔꯤ." ꯂꯩꯔꯦꯜꯁꯨ ꯃꯕꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯗꯨꯅ ꯄꯤꯔꯝꯕ ꯕꯣꯔꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ "ꯐꯔꯦ, ꯅꯪꯅ ꯄꯨꯛꯆꯦꯜ ꯆꯥꯔꯨꯕꯅ ꯅꯪꯅ ꯐꯪꯖꯕꯅꯤ. ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯇꯧꯔꯨꯕꯅ ꯑꯩꯅ ꯐꯪꯕꯅꯤ. ꯐꯔꯦ, ꯏꯕꯨꯡ ꯄꯦꯜꯂꯦ." ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯂꯩꯔꯦꯜꯅ "ꯏꯕꯨꯡ, ꯅꯪꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯍꯟꯈ꯭ꯔꯗꯕ꯭ꯔꯥ?" "ꯍꯌꯦꯡ ꯍꯟꯕ ꯇꯥꯔꯦ." "ꯏꯕꯨꯡ, ꯍꯟꯗꯛꯇꯤ ꯏꯕꯨꯡꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯦ ꯄꯨꯕꯤꯈꯣ." ꯏꯕꯨꯡꯅ ꯋꯥꯔꯛꯂꯕ ꯀꯥꯟꯗ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯛꯄ, ꯌꯨꯝ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯦ ꯅꯤꯡꯁꯤꯡꯂꯒ ꯑꯋꯥꯕ ꯀꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯣ ꯏꯕꯨꯡ, ꯅꯪ ꯌꯥꯔꯗꯤ ꯇꯣꯏꯅ ꯂꯥꯛꯎꯀꯣ. ꯑꯩ ꯏꯇꯣꯝꯇ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯤꯌꯦ." "ꯍꯦꯛ ꯌꯥꯕꯒꯅꯦ ꯑꯩ ꯑꯗꯨꯝ ꯂꯥꯛꯏꯁꯤꯗꯤ. ꯁꯦ ꯀꯞꯀꯅꯨꯁꯦ. ꯀꯗꯥꯏ ꯏꯆꯟꯅ ꯄꯤꯕ ꯏꯆꯟꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯁꯦ ꯏꯕꯨꯡꯅ ꯑꯩꯒꯤ ꯀꯥꯗ ꯆꯦꯛꯁꯤꯟꯅ ꯊꯦꯠꯇꯨꯅ ꯊꯝꯂꯨꯒꯦ. ꯏꯕꯨꯡ, ꯑꯩꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯦ ꯃꯤ ꯀꯅꯥꯝꯇꯗꯤ ꯎꯍꯟꯕꯤꯒꯅꯨꯀꯣ." ꯅꯣꯡꯉꯥꯟꯕꯒ ꯃꯕꯨꯡ ꯀꯣꯛꯈꯟ ꯑꯗꯨ ꯆꯥꯛꯍꯟ ꯆꯥꯗꯨꯅ ꯑꯃꯨꯛ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯦ꯫ ꯃꯕꯨꯡ ꯀꯣꯛꯈꯟꯅ ꯑꯗꯨꯝ ꯂꯩꯔꯝꯂꯒ ꯆꯠꯈꯤꯕ ꯑꯗꯨꯗ ꯂꯩꯔꯦꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯃꯗꯤ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯊꯥꯔꯤꯛꯀꯤ ꯁꯩꯔꯦꯡ ꯍꯧꯔꯛꯂꯒꯅꯤ ꯈꯟꯕꯗ ꯍꯦꯟꯅ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯀꯣꯛꯈꯟꯁꯨ ꯀꯣꯅꯨꯡ ꯌꯧꯔꯒ ꯃꯥꯒꯤ ꯄꯤꯛꯂꯕ ꯀꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯊꯦꯠꯇꯨꯅ ꯊꯝꯖꯔꯝꯃꯤ ꯑꯗꯨꯒ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯟꯗꯨꯅ ꯍꯦꯛ ꯊꯝꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯋꯥꯔꯛꯂꯕ ꯀꯥꯟꯗ ꯃꯌꯨꯝ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯂꯒ ꯃꯆꯥꯅꯨꯄꯤ ꯂꯩꯔꯦꯜꯃꯛꯅꯤ ꯈꯟꯖꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ "ꯍꯦ ꯏꯁꯣꯔ, ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ, ꯃꯕꯨꯛ ꯃꯄꯥꯎ ꯑꯁꯨꯛ ꯐꯈ꯭ꯔꯕꯤ ꯂꯩꯔꯦꯜꯕꯨ ꯑꯩꯒꯤ ꯏꯆꯟ ꯑꯣꯏꯅ ꯐꯪꯖꯕ. ꯍꯦ ꯏꯁꯣꯔ, ꯅꯪꯅ ꯑꯩꯕꯨ ꯆꯥꯟꯕꯅꯤ. ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯂꯩꯔꯦꯜꯒꯨꯝꯕꯤ ꯏꯆꯜ ꯐꯪꯖꯕ ꯑꯣꯏꯖꯒꯦꯀꯣ." ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯗꯨꯅ ꯂꯥꯌꯦꯡꯂꯕꯁꯨ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯕꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯈꯔ ꯑꯃꯅ ꯍꯥꯏꯅꯩ,
ꯅꯤꯡꯊꯧꯁꯤꯕꯨ ꯅꯨꯄꯤ ꯑꯅꯧꯕ ꯑꯃ ꯊꯤꯕ ꯀꯩꯗꯧꯕꯖꯥꯠꯅꯣ? ꯑꯃꯅ ꯑꯃꯨꯛ ꯃꯍꯥꯔꯥꯅꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯅꯤ ꯅꯤꯡꯊꯧꯁꯤꯅ꯫ ꯍꯥꯟꯅꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯁꯛ ꯈꯨꯐꯖꯗꯣ ꯅꯈꯣꯏꯅ ꯈꯪꯗꯅ ꯇꯧꯔꯤꯅꯤ꯫ ꯐꯖꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯥꯃꯨꯛ ꯐꯖꯕꯤ ꯅꯨꯄꯤꯗꯤꯅꯦ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗꯒ ꯅꯠꯇꯦꯗ, ꯃꯥꯂꯦꯝ ꯑꯁꯤꯗꯅꯦ ꯃꯥꯃꯨꯛ ꯐꯖꯕꯤꯗꯤ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯅꯅꯦ ꯅꯤꯡꯊꯧꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯍꯥꯏꯕꯁꯦ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯍꯥꯔꯥꯅꯤꯗꯨꯕꯨ ꯀꯌꯥꯝ ꯐꯖꯒꯦꯅꯦ? ꯑꯁ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨꯅꯦ ꯈꯪꯗꯦ ꯎꯗ꯭ꯔꯤꯕꯅꯤꯅ꯫ ꯃꯥꯕꯨ ꯎꯔꯕ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯅ ꯍꯥꯏꯕꯗꯗꯤ ꯁꯔꯒꯗꯒꯤ ꯀꯨꯝꯊꯔꯛꯄ ꯂꯥꯏꯔꯦꯝꯕꯤꯗꯒꯤ ꯍꯦꯟꯅ ꯐꯖꯩ ꯍꯥꯏ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯍꯥꯔꯥꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯁꯛ ꯎꯍꯧꯗꯦꯗꯀꯣ ꯍꯥꯏꯗꯨꯅ ꯇꯛꯁꯤ ꯁꯣꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯀꯣꯈꯟꯁꯨ ꯇꯥꯔꯝꯃꯤ꯫ ꯀꯣꯈꯟꯅ ꯈꯜꯂꯤ, ꯍꯥꯟꯅꯒꯤ ꯃꯍꯥꯔꯥꯅꯤꯁꯤꯕꯨ ꯀꯌꯥꯃꯨꯛ ꯐꯖꯕꯖꯥꯠꯅꯣ? ꯍꯦꯛ ꯎꯍꯧꯗꯅ ꯁꯤꯈꯤꯗ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯁꯨꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ, ꯀꯅꯥꯁꯨ ꯍꯥꯟꯅ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯤꯕꯁꯤꯅꯗꯤ ꯌꯥꯝꯅꯗꯤ ꯐꯖꯔꯝꯕ ꯇꯥꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯔꯦꯜꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯍꯦꯜꯂꯝꯒꯗ꯭ꯔꯅꯦ? ꯅꯣꯡꯃꯗꯤ ꯀꯣꯈꯟꯅ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯀꯥꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃ ꯍꯦꯛ ꯍꯦꯛ ꯍꯥꯏꯒꯠꯇꯨꯅ ꯋꯥꯔꯤ ꯁꯥꯕ ꯑꯗꯨ ꯃꯅꯥꯏ ꯑꯇꯩꯁꯤꯡꯅ ꯁꯨꯝ ꯁꯨꯝ ꯎꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯌꯦꯡꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯅꯣꯡꯃ ꯀꯣꯈꯟ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏ ꯃꯁꯦꯟ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯑꯁꯤ ꯇꯝꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯦ ꯁꯣꯏꯅ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯐꯖꯔꯝꯒꯅꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯐꯖꯒꯦꯅ ꯐꯖꯔꯕꯁꯨ ꯅꯨꯄꯤ ꯑꯁꯤꯗꯒꯤꯗꯤ ꯀꯩꯁꯨ ꯍꯦꯜꯂꯝꯃꯣꯏ꯫ ꯑꯩꯈꯣꯏꯅꯦ ꯅꯤꯡꯊꯧꯗ ꯍꯦꯛ ꯇꯝꯂꯨꯔꯁꯤ, ꯀꯅꯥꯅ ꯈꯪꯅꯤ ꯁꯅꯥ ꯂꯨꯄꯥ ꯈꯧꯖꯥꯎ ꯈꯧꯖꯥꯎ ꯄꯤꯔꯛꯄꯁꯨ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯅꯤꯡꯊꯧꯗ ꯆꯦꯟꯗꯨꯅ ꯄꯥꯎ ꯑꯁꯤ ꯃꯈꯣꯏꯅ ꯇꯝꯂꯨꯔꯦ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯆꯠꯂꯣ, ꯅꯣꯏ ꯀꯅꯥꯅꯣ? ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯍꯧꯖꯤꯛꯃꯛ ꯄꯨꯔꯛꯎ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯆꯦꯟꯗꯨꯅ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯂꯧꯗꯨꯅ ꯅꯤꯡꯊꯧꯗ ꯄꯤꯔꯦ꯫ ꯏꯁ, ꯀꯅꯥꯅꯣ ꯁꯤꯗꯤ? ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯃꯥꯒꯤ ꯃꯣꯡ ꯍꯥꯗꯅ ꯅꯣꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗꯤ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒ ꯃꯁꯛ ꯑꯁꯤ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯗ꯫ ꯑꯗꯨꯕꯨ ꯑꯌꯦꯛꯄ ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯐꯖꯕꯗꯤ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯂꯥꯟꯃꯤꯁꯥ, ꯐꯣꯇꯣ ꯑꯁꯤ ꯊꯦꯠꯂꯝꯕ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ꯫ ꯀꯣꯈꯟꯕꯨ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯦ꯫ ꯍꯥꯏꯌꯨ ꯅꯨꯄꯥ, ꯅꯪꯒꯤ ꯀꯥꯗ ꯆꯦꯛꯁꯤꯟꯅ ꯊꯦꯠꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ? ꯅꯪꯅ ꯀꯔꯤ ꯊꯣꯛꯅꯩ ꯍꯥꯏꯌꯨ, ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯇꯝꯃꯨ꯫ ꯅꯤꯡꯊꯧ, ꯑꯩꯅ ꯊꯦꯠꯂꯝꯂꯤꯕ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯩꯁꯥꯕꯤ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯍꯦꯛ ꯏꯆꯥꯅꯨꯄꯤ ꯂꯩꯔꯦꯜꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯨꯄꯥ ꯆꯠꯂꯣ, ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯣ ꯂꯧꯔꯨꯔꯣ꯫ ꯃꯥꯕꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ꯫ ꯃꯥ ꯅꯠꯇꯕ ꯀꯅꯥꯁꯨ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯅꯥꯅ ꯂꯩꯇꯦꯡꯂꯕ ꯁꯒꯣꯜ ꯒꯥꯔꯤ, ꯁꯅꯥ ꯂꯨꯄꯥ, ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯔꯥꯅꯤꯅ ꯁꯦꯠꯀꯗꯕ ꯁꯅꯥ ꯂꯨꯄꯥꯅ ꯂꯩꯇꯦꯡꯂꯕ ꯐꯤꯖꯣꯜ ꯑꯃ ꯄꯤꯗꯨꯅ ꯀꯣꯈꯟꯕꯨ ꯃꯆꯥꯅꯨꯄꯤ ꯂꯩꯔꯦꯜ ꯂꯧꯔꯨꯅꯕ ꯊꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯣꯈꯟ ꯃꯌꯨꯝ ꯌꯧꯔꯦ꯫ ꯁꯅꯥꯅ ꯂꯩꯇꯦꯡꯂꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥꯇꯣꯟ, ꯊꯥꯔꯤꯛ ꯑꯃꯗꯤ ꯂꯩꯔꯦꯜ ꯃꯈꯣꯏ ꯉꯛꯅ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯣꯈꯟꯅ ꯀꯨꯝꯊꯔꯛꯄ ꯎꯕꯗ ꯂꯩꯔꯦꯜꯅ, ꯏꯕꯨꯡ, ꯏꯕꯨꯡ ꯅꯪ ꯑꯣꯏꯔꯦ, ꯑꯩꯗꯤ ꯀꯅꯥꯅꯣꯅꯦ ꯈꯜꯂꯨꯔꯦ, ꯑꯗꯨꯒ ꯅꯪꯗꯤ ꯀꯥꯏꯗꯒꯤ? ꯑꯁꯨꯛ ꯐꯖꯕ ꯁꯅꯥꯒꯤ ꯁꯒꯣꯜ ꯑꯁꯤꯗꯤ ꯀꯥꯏꯗꯒꯤꯅꯣ ꯏꯕꯨꯡ? ꯃꯃꯥꯇꯣꯟꯒ ꯊꯥꯔꯤꯛꯀꯁꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯀꯣꯈꯟꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯣꯛꯁꯤꯟꯅꯔꯝꯃꯤ꯫ ꯀꯣꯈꯟꯅ, ꯏꯃꯥ, ꯏꯆꯟ ꯊꯥꯔꯤꯛ, ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯂꯩꯔꯦꯜꯕꯨ ꯂꯧꯕ ꯂꯥꯛꯏꯅꯦ꯫ ꯏꯅꯤꯡꯊꯧꯗꯣ ꯃꯇꯝ ꯀꯨꯏꯅ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯅ ꯌꯥꯗꯕꯗꯣ ꯏꯆꯟ ꯂꯩꯔꯦꯜ ꯎꯔꯨꯕꯗꯒꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ
ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯇꯝꯂꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯦꯜꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ "ꯏꯕꯨꯡ, ꯑꯁꯦꯡꯕꯔꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯕꯨ ꯏꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅꯕ ꯂꯧꯔꯨꯆꯣꯅ ꯅꯉꯣꯟꯗ ꯑꯁꯦꯡꯕꯒꯤ ꯍꯥꯏꯔꯛꯏꯔꯣ? ꯑꯩ ꯌꯥꯝ ꯍꯔꯥꯎꯏ꯫ ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ?" ꯑꯁꯣꯝꯗꯅ ꯃꯃꯥꯇꯣꯟꯒ ꯊꯥꯔꯤꯛꯀꯗꯤ ꯃꯩ ꯍꯧꯔꯦ ꯁꯥꯎꯈꯤꯕꯅ ꯊꯥꯔꯤꯛꯀꯤ ꯃꯁꯥ ꯑꯗꯨ ꯊꯤꯖꯤꯟꯈꯤꯕꯒꯤꯒ ꯁꯥꯎꯅꯤꯡꯕꯒ ꯑꯃꯨꯛ ꯍꯦꯟꯅ ꯀꯜꯂꯛꯈ꯭ꯔꯦ꯫ "ꯏꯃꯥ, ꯍꯥꯏꯔꯤꯁꯦ ꯇꯥꯕ꯭ꯔꯣ? ꯏꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯃꯤ? ꯏꯆꯦꯗꯤ ꯃꯁꯛ ꯐꯖꯕꯇ ꯅꯠꯇꯅ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯁꯨ ꯑꯣꯏꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯅꯤ꯫ ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯉꯔꯣꯏ꯫ ꯏꯃꯥ, ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯑꯩꯁꯨ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯉꯤ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯏꯆꯦꯗꯤ ꯂꯥꯏꯕꯛꯁꯦ ꯀꯌꯥꯗ ꯐꯔꯤꯅꯣ ꯌꯦꯡꯉꯨꯅꯦ." ꯍꯩ, ꯃꯤ ꯇꯥꯈꯤꯅꯤꯅꯦ ꯅꯪꯕꯣ꯫ ꯇꯨꯃꯤꯟꯅ ꯉꯥꯡꯉꯨꯅꯦꯍꯦ, ꯀꯞꯀꯅꯨꯅꯦ ꯅꯪꯕꯣ꯫ ꯏꯃꯥꯅ ꯐꯅꯕꯅꯦ ꯂꯣꯏꯅ ꯁꯤꯟꯒꯅꯤꯁꯦ, ꯀꯞꯀꯅꯨ꯫ ꯏꯆꯥꯅꯅꯦ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯟꯗꯣꯏꯅꯦ꯫ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯅꯅꯦ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯗꯕ ꯅꯠꯇꯦ, ꯀꯞꯀꯅꯨ꯫ ꯏꯃꯥ ꯇꯧꯒꯦ ꯌꯦꯡꯉꯨ꯫ ꯏꯃꯥꯅ ꯑꯩꯕꯨ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯏꯃꯥꯒꯤ ꯃꯟꯇ꯭ꯔ ꯖꯥꯗꯨꯁꯤꯡ ꯑꯗꯨꯕꯨ ꯍꯩꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯏꯃꯥ? ꯂꯩꯔꯤꯛꯇꯤ ꯁꯅꯥ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯇꯨꯅ ꯀꯣꯅꯨꯡ ꯆꯠꯀꯗꯕꯒꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯊꯥꯔꯤꯛ ꯑꯃꯗꯤ ꯃꯃꯥ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯀꯧꯈꯟꯒꯤ ꯃꯃꯥꯡꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯁꯥꯁꯤꯟꯅꯗꯨꯅ ꯇꯧꯁꯤꯟꯅꯔꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯀꯥꯈꯠꯂꯝꯗꯥꯏꯗ ꯃꯃꯥꯇꯣꯟꯅ ꯃꯥꯒꯤ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯇꯧꯗꯨꯅ ꯈꯨꯗꯛꯇ ꯀꯧꯈꯟꯒꯤ ꯃꯃꯤꯠ ꯑꯗꯨ ꯃꯁꯥ ꯈꯪꯍꯟꯗꯅ ꯅꯥꯝꯃ ꯇꯥꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯔꯦꯜꯒꯤꯅ ꯃꯅꯥꯀꯣꯡ ꯅꯥꯝꯃ ꯑꯃ ꯄꯪꯍꯜꯂꯝꯃꯤ꯫ ꯃꯕꯨꯡꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯈꯔ ꯆꯠꯂꯕꯒꯤ ꯇꯨꯡꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯇꯨꯅ ꯅꯣꯡ ꯆꯨꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯟꯅꯨꯄꯤ ꯂꯩꯔꯦꯜꯕꯨ ꯆꯣꯠꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯀꯧꯈꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯂꯩꯔꯦꯜ, ꯅꯣꯡꯁꯤꯅ ꯆꯣꯠꯄ ꯇꯥꯔꯦ꯫ ꯅꯤꯡꯊꯤꯅ ꯅꯁꯥꯗꯣ ꯈꯨꯝꯖꯤꯜꯂꯨꯀꯣ, ꯅꯣꯡ ꯆꯣꯠꯇꯅꯕ꯫ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯀꯜꯂꯤ, ꯎꯐꯨꯜ ꯄꯥꯏꯁꯤꯜꯂꯛꯀꯅꯤ꯫ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯀꯅꯨꯀꯣ꯫ ꯅꯤꯡꯊꯧꯒꯤꯅꯦ ꯃꯅꯥꯛ ꯌꯧꯕꯗ ꯐꯤꯕꯝ ꯑꯃꯠꯇ ꯀꯥꯏꯍꯟꯕ ꯌꯥꯗꯦꯀꯣ." ꯃꯕꯨꯡꯅ ꯋꯥ ꯑꯃꯗꯤ ꯍꯥꯏꯔꯛꯂꯦꯗꯤ ꯈꯪꯂꯒ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕꯗꯤ ꯂꯩꯔꯦꯜ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ, "ꯏꯃꯥ, ꯊꯥꯔꯤꯛ, ꯏꯕꯨꯡꯅ ꯍꯧꯖꯤꯛ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ?" "ꯑꯣ, ꯃꯥꯅ ꯍꯥꯏꯔꯤꯁꯤꯔꯣ, ꯅꯪꯗꯤꯅꯦ ꯆꯝꯅ ꯂꯩꯔꯁꯨ ꯐꯖꯩ, ꯑꯗꯨꯅꯅꯦ ꯊꯥꯔꯤꯛꯇꯅꯦ ꯅꯪꯒꯤ ꯁꯅꯥꯒꯤ ꯐꯤꯖꯣꯜꯗꯣ ꯄꯤꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ." "ꯑꯣ, ꯑꯗꯨ ꯑꯣꯏꯔꯦ꯫ ꯍꯣꯏ ꯏꯕꯨꯡ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯥꯔꯤꯛꯇ ꯁꯦꯠꯍꯜꯂꯦ꯫ ꯑꯗꯨꯒ ꯃꯥꯅ ꯊꯥꯔꯤꯛꯀꯤ ꯑꯃꯟꯕ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯆꯤꯜꯂꯦ꯫ ꯑꯃꯨꯛ ꯈꯔ ꯆꯠꯂꯒ ꯎꯁꯥ ꯋꯥꯁꯥ ꯌꯥꯝꯅ ꯍꯧꯕ, ꯎꯅꯥ ꯋꯥꯅꯥꯅ ꯌꯥꯝꯅ ꯀꯦꯟꯕ ꯖꯒꯥ ꯑꯃ ꯌꯧꯔꯛꯂꯦ꯫ "ꯏꯆꯟ, ꯐꯝꯁꯤꯗꯤ ꯎꯅꯥ ꯋꯥꯅꯥ ꯌꯥꯝꯅ ꯀꯦꯟꯕꯅꯤ, ꯎꯁꯥ ꯋꯥꯁꯥꯁꯨꯅꯦ ꯌꯥꯝꯅ ꯂꯣꯡꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯊꯣꯡꯅꯥꯎꯗꯣ ꯅꯤꯡꯊꯤꯅ ꯂꯣꯟꯁꯤꯜꯂꯨꯀꯣ꯫ ꯎꯁꯥꯁꯤꯡꯅ ꯑꯃꯨꯛ ꯈꯦꯠꯇꯨꯅꯅꯦ ꯅꯪꯒꯤ ꯐꯖꯕꯗꯣ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯥꯡꯈꯤꯅꯤ." "ꯏꯃꯥꯇꯣꯟ, ꯏꯕꯨꯡꯅ ꯍꯧꯖꯤꯛ ꯍꯥꯏꯗꯨꯕꯨ ꯀꯩ ꯍꯥꯏꯅꯣ?" "ꯑꯣ, ꯐꯝꯁꯦ ꯈꯖꯤꯛ ꯍꯦꯟꯗꯣꯛꯂꯒꯅꯦ ꯑꯥꯗ ꯊꯣꯡ ꯑꯃ ꯂꯩꯔꯤꯁꯦ, ꯑꯁꯤꯒꯤ ꯃꯈꯥꯗꯅꯦ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯁꯤ ꯌꯥꯝ ꯐꯖꯕꯅꯤ꯫ ꯍꯣꯔꯦꯟ ꯌꯧꯔꯒꯅꯦ ꯊꯣꯡꯅꯥꯎꯗꯒꯤ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯔꯤꯅꯤ." "ꯑꯣ, ꯍꯣꯏ ꯏꯕꯨꯡ." ꯊꯣꯡꯗꯣ ꯍꯦꯛ ꯌꯧꯕꯒ ꯂꯩꯔꯦꯜꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯃꯥꯇꯣꯟꯒ ꯊꯥꯔꯤꯛꯀꯅ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯂꯩꯔꯦꯜꯕꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯏꯟꯊꯈ꯭ꯔꯦ꯫ ꯃꯕꯨꯡꯗꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯃꯤꯠ ꯅꯥꯝꯃ ꯇꯥꯡꯂꯕꯅꯤꯅ ꯀꯔꯤꯁꯨ ꯎꯔꯝꯗꯦ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯨꯔꯕ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯔꯦꯜꯗꯤ ꯏꯔꯣꯏꯕꯁꯨ ꯍꯩꯇꯕꯅꯤꯅ ꯂꯨꯞꯊꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯅ ꯂꯨꯞꯊꯈꯤꯕꯒ ꯖꯒꯥ ꯑꯗꯨꯃꯛꯇꯗ ꯉꯧꯔꯣꯛ ꯉꯧꯔꯕ ꯉꯥꯅꯨ ꯑꯃ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯅꯤꯡꯊꯧꯁꯨ ꯀꯣꯅꯨꯡꯒꯤ ꯊꯣꯡꯗ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯧꯈꯟꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯒ ꯄꯨꯔꯥ ꯈꯦꯠꯅꯕ ꯑꯗꯨꯗꯗꯤ ꯃꯥꯕꯨ ꯁꯥꯟꯅꯕꯅꯤ, ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ "ꯏꯁ, ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯛꯇꯥꯁꯤꯗꯤ?
ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯗꯅ ꯐꯖꯔꯤꯕ ꯑꯩꯕꯨ ꯁꯥꯟꯅꯕ ꯅꯨꯄꯥꯁꯦ ꯈꯨꯗꯛꯇꯅꯦ ꯃꯍꯨ ꯄꯨꯕ ꯂꯤꯟꯅ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯀꯣꯝ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯑꯁꯦ ꯄꯨꯟꯁꯤꯜꯂꯒ ꯊꯥꯗꯈꯣ ꯅꯤꯡꯊꯧꯍꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯂꯛꯅꯕ ꯁꯥꯔꯗꯅ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯍꯩꯕꯤ ꯃꯃꯥꯇꯣꯟꯅꯤ ꯃꯥꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯔꯕꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯍꯜꯂꯝꯃꯤ ꯅꯤꯡꯊꯧꯁꯨ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯃꯥ ꯃꯆꯥꯅꯤꯗꯨꯕꯨ ꯅꯨꯡꯁꯤꯔꯗꯨꯅ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯥꯔꯤꯛꯄꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯤꯔꯕꯁꯨ ꯊꯤꯅ ꯂꯧꯁꯤꯟꯈꯤꯔꯝꯃꯤ ꯅꯣꯡꯃ ꯀꯣꯅꯨꯡꯒꯤ ꯆꯥꯛꯁꯪꯗ ꯆꯥꯛꯈꯨꯝ ꯁꯦꯟꯅꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯧꯔꯣꯛ ꯉꯧꯔꯕ ꯉꯥꯅꯨ ꯑꯗꯨ ꯂꯥꯛꯂꯒ ꯅꯨꯄꯥ ꯃꯩ ꯈꯖꯤꯛ ꯊꯧꯒꯠꯄꯤꯔꯛꯎ ꯑꯩ ꯏꯪꯕꯅ ꯏꯁꯥꯁꯦ ꯀꯔꯤꯅꯣꯝꯃ ꯇꯧꯔꯦ ꯏꯇꯨꯁꯤꯡꯁꯦ ꯑꯃꯨꯛꯇ ꯃꯩꯗ ꯀꯪꯍꯟꯒꯦ ꯅꯨꯄꯥꯗꯨꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯉꯧꯔꯣꯛ ꯉꯧꯔꯕ ꯉꯥꯅꯨ ꯑꯗꯨꯒꯤꯗꯃꯛꯇ ꯃꯩ ꯍꯧꯒꯠꯄꯤꯔꯝꯃꯤ ꯉꯥꯅꯨ ꯑꯗꯨꯅ ꯃꯩ ꯇꯤꯛꯅ ꯇꯤꯛꯅ ꯅꯨꯄꯥ ꯑꯗꯨꯗ ꯋꯥꯅ ꯍꯪꯂꯛꯂꯝꯃꯤ ꯆꯥꯛꯈꯨꯝ ꯁꯦꯟꯅꯕ ꯅꯨꯄꯥ ꯐꯝ ꯑꯁꯤꯗ ꯃꯅꯥꯏ ꯑꯣꯏꯕ ꯀꯣꯈꯟ ꯍꯥꯏꯗꯨꯗꯤ ꯀꯝꯗꯧꯔꯤ ꯃꯥꯗꯤ ꯅꯤꯡꯊꯧꯅ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯅꯝꯊꯥꯛ ꯇꯧꯏ ꯍꯥꯏꯗꯅ ꯃꯍꯨ ꯆꯦꯟꯕ ꯂꯤꯟꯅ ꯄꯤꯛꯊꯅ ꯌꯥꯎꯕ ꯀꯣꯝ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯁꯛꯊꯤꯕꯤ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯔꯤꯕ ꯃꯥꯗꯤ ꯅꯤꯡꯊꯧꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯈ꯭ꯔꯦ ꯅꯨꯡꯉꯥꯏꯅ ꯃꯃꯥꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯤ ꯑꯣ ꯃꯔꯥꯏꯕꯛ ꯊꯤꯗ ꯀꯣꯈꯟꯗꯣ ꯅꯤꯡꯊꯧꯗꯣ ꯂꯥꯏꯅ ꯑꯆꯨꯝꯕ ꯈꯪꯍꯜꯂꯛꯄ ꯑꯣꯏꯁꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯅꯨ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯉꯥꯅꯨ ꯑꯗꯨ ꯂꯥꯛꯂꯒ ꯍꯥꯟꯅꯒꯨꯝꯅ ꯃꯩ ꯍꯧꯒꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯉꯔꯥꯡꯒ ꯆꯞ ꯃꯥꯟꯅꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯪꯂꯝꯃꯤ ꯍꯟꯗꯛꯁꯨ ꯅꯨꯄꯥꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯈꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯆꯞ ꯃꯥꯟꯅꯅ ꯁꯨꯝ ꯇꯧꯔꯛꯄ ꯑꯁꯤꯗꯗꯤ ꯅꯨꯄꯥꯗꯣ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯅꯤꯡꯊꯧꯗ ꯆꯠꯇꯨꯅ ꯇꯝꯂꯨꯔꯦ ꯅꯤꯡꯊꯧꯁꯨ ꯉꯧꯔꯣꯛ ꯉꯧꯕ ꯉꯥꯅꯨ ꯑꯗꯨ ꯀꯝꯗꯧꯏ ꯌꯦꯡꯅꯤꯡꯗꯨꯅ ꯃꯥꯁꯨ ꯅꯨꯃꯤꯠꯇꯨ ꯀꯣꯅꯨꯡꯒꯤ ꯆꯥꯛꯈꯨꯝꯗ ꯂꯥꯛꯂꯝꯃꯤ ꯉꯥꯅꯨ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯄꯥꯇ꯭ꯔ ꯑꯃꯗꯒꯤꯅ ꯏꯁꯤꯡ ꯂꯥꯝꯅ ꯊꯛꯂꯝꯃꯤ ꯅꯤꯡꯊꯧꯅ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯉꯥꯅꯨ ꯑꯗꯨꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ ꯉꯥꯅꯨ ꯑꯗꯨ ꯍꯦꯛ ꯁꯤꯕꯒ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯜꯂꯛꯂꯝꯃꯤ ꯑꯣꯜꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯂꯩꯔꯦꯜꯅꯤ ꯂꯩꯔꯦꯜꯒꯤ ꯃꯄꯤꯁꯤꯡ ꯑꯗꯨꯁꯨ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨ ꯄꯨꯡꯉꯛꯉꯛꯂꯦ ꯑꯦ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯩꯅ ꯎꯈꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤꯗꯨꯅꯤꯅꯦꯍꯦ ꯅꯤꯡꯊꯧ ꯑꯗꯨ ꯃꯁꯥꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯤ ꯑꯃꯗꯤ ꯉꯛꯄꯁꯨ ꯐꯥꯎꯔꯝꯃꯤ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡ ꯀꯧꯗꯨꯅ ꯂꯩꯔꯦꯜꯕꯨ ꯃꯐꯤ ꯃꯔꯣꯜ ꯑꯍꯟꯕ ꯍꯣꯡꯗꯣꯛꯍꯟꯕꯤꯔꯦ ꯂꯩꯔꯦꯜꯅ ꯅꯤꯡꯊꯧꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯊꯥꯔꯤꯛꯅ ꯃꯥꯕꯨ ꯀꯔꯝꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯟꯊꯈꯤꯕ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ ꯑꯗꯨꯒ ꯃꯃꯥꯇꯣꯟꯒ ꯊꯥꯔꯤꯛꯀꯕꯨ ꯃꯅꯥꯏ ꯊꯥꯗꯨꯅ ꯂꯧꯍꯜꯂꯨꯔꯦ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯄꯨꯟꯁꯤꯜꯂꯝꯃꯤ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯗꯨꯅ ꯂꯩꯔꯦꯜꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯔꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯦꯜ ꯎꯕꯗ ꯄꯨꯡꯉꯛꯉꯛꯂꯦ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯅ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯁꯛꯇꯨ ꯎꯠꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯃꯥꯇꯣꯟꯅ ꯍꯩꯃꯥ ꯅꯪꯗꯤ ꯁꯤꯗ꯭ꯔꯤꯕꯣꯌꯦ ꯊꯥꯔꯤꯛꯅ ꯑꯃꯨꯛ ꯏꯃꯥ ꯑꯩ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯑꯩ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯔꯣꯏꯌꯦ ꯏꯃꯥ ꯅꯪꯒꯤ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯝꯇ ꯍꯥꯠꯂꯣ ꯋꯥꯅꯤ ꯏꯃꯥ ꯅꯤꯡꯊꯧꯅ ꯃꯥ ꯎꯔꯗꯤ ꯃꯥ ꯂꯧꯈ꯭ꯔꯅꯤ ꯍꯥꯏꯕ ꯑꯝꯇ ꯍꯥꯠꯂꯣ ꯏꯃꯥ ꯅꯤꯡꯊꯧꯅ ꯁꯥꯎꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯨ ꯎꯠꯊꯣꯔꯛꯂꯦꯗꯅ ꯍꯩ ꯀꯅꯥ ꯀꯅꯥ ꯂꯩ ꯑꯅꯤꯁꯦ ꯃꯈꯣꯡ ꯃꯈꯨꯠ ꯃꯃꯤꯠꯁꯦ ꯄꯨꯟꯁꯤꯟꯗꯨꯅꯅꯦ ꯃꯆꯤꯟꯁꯨ ꯂꯣꯏꯅ ꯃꯦꯟꯁꯤꯜꯂꯨ ꯑꯗꯨꯒꯅꯦ ꯏꯄꯥꯛꯇꯨꯗ ꯂꯪꯊꯈꯣ ꯉꯥꯖꯥꯎ ꯑꯃꯅ ꯃꯥꯏꯅ ꯆꯥꯈꯤꯁꯅꯤ ꯂꯩꯔꯦꯜꯅ ꯏꯃꯥꯇꯣꯟ ꯊꯥꯔꯤꯛ ꯅꯈꯣꯏꯅ ꯇꯧꯕꯅ ꯅꯈꯣꯏꯅ ꯐꯪꯕꯅꯤ ꯉꯁꯤꯗꯤ ꯅꯣꯏꯁꯨ ꯅꯔꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯐꯪꯖꯔꯨꯔꯣ ꯅꯣꯏ ꯌꯥꯝ ꯐꯠꯃꯟꯗꯦ ꯑꯗꯨꯕꯨ ꯊꯥꯔꯤꯛꯇꯤ ꯂꯥꯎ ꯂꯥꯎꯗꯨꯅ ꯀꯞꯇꯨꯅ
ꯅꯪ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯅꯪ ꯂꯩꯔꯝꯃꯨ ꯑꯩꯅ ꯃꯍꯥꯔꯥꯅꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯅꯪꯅꯦ ꯂꯩꯔꯝꯃꯨ ꯈꯪꯅꯤ ꯑꯁꯨꯝꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯑꯗꯨꯃꯛ ꯃꯅꯥꯏꯁꯤꯡꯅ ꯄꯨꯈ꯭ꯔꯦ ꯀꯣꯀꯟꯁꯨ ꯃꯔꯥꯏ ꯂꯩꯇꯦ ꯈꯪꯂꯕꯅꯤꯅ ꯅꯤꯡꯊꯧꯅ ꯀꯣꯀꯟꯕꯨ ꯀꯣꯝ ꯑꯗꯨꯗꯒꯤ ꯂꯧꯈꯠꯂꯦ ꯑꯗꯨꯒ ꯑꯁꯣꯛ ꯑꯄꯟꯁꯤꯡꯁꯨ ꯂꯣꯏꯅ ꯂꯥꯌꯦꯡꯕꯤꯗꯨꯅ ꯃꯥꯕꯨꯁꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯦ ꯃꯉꯥꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯒ ꯂꯩꯔꯦꯜꯒ ꯂꯩꯕꯥꯛ ꯄꯨꯟꯖꯥꯎ ꯊꯤꯟꯅ ꯆꯥꯎꯅ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯈꯤꯕ ꯂꯩꯔꯦꯜꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯆꯥꯎꯅ ꯊꯦꯠꯇꯨꯅ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯊꯝꯈꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯅꯣꯡꯃ ꯇꯨꯔꯦꯜ ꯃꯌꯥꯗ ꯂꯩꯔꯣꯜ ꯄ꯭ꯔꯖꯥ ꯈꯔ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯔꯦ ꯏꯅꯤꯡꯊꯧ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯌꯨ ꯇꯥꯁꯤ ꯏꯅꯤꯡꯊꯧ ꯏꯄꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯀꯅꯥꯁꯨ ꯇꯨꯝꯅꯕ ꯌꯥꯅꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯅꯨꯄꯤ ꯑꯃ ꯀꯟꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯈꯨꯖꯤ ꯆꯔꯤꯛꯀꯨꯝꯕ ꯁꯤꯕꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜꯗ ꯂꯩꯁꯥꯕꯤ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜꯁꯨ ꯍꯦꯛ ꯇꯥꯏ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯏꯅꯥꯏꯁꯥ ꯉꯥꯏꯈꯣ ꯅꯈꯣꯏ ꯀꯌꯥꯗꯤ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯃꯈꯣꯏ 10 ꯀꯨꯟꯃꯨꯛ ꯊꯦꯡꯅꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯇꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯗꯨꯅ ꯐꯝ ꯑꯗꯨꯗ ꯄꯨꯖꯥ ꯀꯌꯥ ꯑꯃ ꯇꯧꯊꯣꯛꯂꯝꯃꯤ ꯃꯇꯝ ꯈꯔꯗꯤ ꯀꯅꯥꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤꯅꯤ ꯍꯥꯏꯕ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯃ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯝꯃꯤ ꯃꯥꯒꯤ ꯖꯒꯣꯏꯕꯨ ꯎꯔꯨꯕ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃꯁꯨ ꯃꯥꯒꯤ ꯖꯒꯣꯏꯅ ꯁꯨꯝꯍꯠꯂꯤ ꯍꯥꯏꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯔꯝꯃꯤ ꯅꯤꯡꯊꯧꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯔꯨꯅꯕ ꯍꯥꯏꯗꯨꯅ ꯊꯧꯗꯥꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨ ꯃꯅꯥꯏꯁꯤꯡꯅꯗꯤ ꯊꯤꯕ ꯀꯧꯕ ꯐꯪꯕ ꯂꯩꯈꯤꯗ꯭ꯔꯦ ꯃꯤꯅ ꯉꯥꯡꯅꯕꯗꯤ ꯑꯗꯨꯃꯛ ꯇꯥꯏ ꯎꯕꯗꯤ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯁꯨ ꯅꯤꯡꯊꯧ ꯑꯗꯨ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯅꯤꯡꯊꯧꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ